ngasi numida waram phongkhiba tongan manipuri siphongsinga masum thokhiba thodok wathoksingi maruibi i pausing miyamna thamjage hanbada kanglai paki mairada lokusaraga sanga ethnic park ta mathang saidigi gangai kumai pangthoknaba manipur lengana budget ki senpham hengalagani cm biren mathang saidigi hauna zilerong furuki gangai kumai si moirang da leba sanga ethnic park ta sinanaba manipur lengana budget ki senpham hengakani suspension of operations sugi monitoring committee na tauba thabak opposition kangbuna lenga amagi Aron athup khangdoknaba honariba langda thudanaba hotnaminasi haina chief minister n berena phongtokre wapam singasi sagol bantera da leiba ramji kailongrang kabui khunna pangthokpa state level gan ngai celebration 2025 gi thoramna chief minister na phongdokhibani ngasi gi thoram adu power minister th Biswarjit water resources minister awangbo niumai Patsoi AC की MLA Sapam Kunjakeshwar Wangkai AC की MLA Thangjam Arun Kumar amadi Hill Area Committee की Chairman Depu Gangmaina Singba Marueba Miyoi Singna Saruyaki Zirangrong Furuk की Kumai AC की Manungsana Nat Kweba Zagoi Laison Tinsona Singba Thoram Singna Mapung Phana Pangtokhi Ramji Youth Club ta pangtokpa gan ngai 2025 kumaida chief minister n berena makhatana phongdokhibadi gan ngai gi kumai sina national number international gi thak furup asigi satna lonsat khangan ba madi uthokpa ngangmani miyoi ba ma oini hingmada mahak masagi horakpham khangba haibisi tangai fadaba leiba maramna laining leisul tongalabasu horakpham masak muna khangminaba mathau taiki cm na makhatana phongdokhibada manipur khunda minaribi yellow furup singna lamda masibu mapu amagum hiram khudimakta apunbagi thaudang amata oina lawminaba sangi loinana matam khudimakta yellow furup sing nungsinana amaga mating pangnaduna hingminaba mathau tai haikenasu pawsida makhatana phongdorakli atop paomana Urkhol district ki SP na koki militancy ng mateng pangsili NSN GPRN gi wapam masi Aron bani Manipur Police Urkhol district ki SP oina thaupuriba Kartik na koki militancy ng mateng pangsili haini NSN GPRN maral sirakli laholob asina thadorak pasirolamagi matungina mamang sahi English ngani kunga marigi December 12 panda Shaktiman ani amadi pickup mini truck anida senga masum yum kupnaba jinga sitsing haplaga molham khunda CRPF kini haina thaki adubo molham khun yawbada CRPF na polam singa du lawbagi mohutta koki militant sani rom na ngairaga lawrambaga loinana polam singa du police yahonnana thunna yangna lakhoki hari NSN GPRN sirakliba maral sina makha bidi senga madi yum kopna jinga singa dugi makhada masak takthokto polam kaya yori thawong asina takpari Central Security Agency singna koki militant singda material singa masum logistic support pi re haiba takli masidanatna koki militant singi sel lakna balambi kaya su pi re haina NSN GPRN gi sirol sina maral sirakli amaramda Urkhol district ki SP Kartik na koki militant singna mating pangi hena NSN GPRN maral sirakpabu Manipur Police ki mekedi yakidre hiramasiga mari laina Manipur Police na microblogging site X ta ngasi thadorakpa warolda NSN GPRN gi wapam asi Aron mani yumpham yawdabni police headquarter dagi lakpa directive ka loinana BSF amasum Kangpokpi district police na haijarakpadagi English singaniga kunga mari ki December 12 da molham ko ki khunda BSF ki team sepada Urkhol district police na guide tawkhibin hari amarom sahi edumaki December 18 nasu BSF ki company ama molham da lainaba security barracks samgaliba sigi senmi ama sumasang mathum sing puduna truck sing sakhibani madurasu Urkhol district police na security escort pi khibani mara madura Manipur police ama sum Urkhol district police pu mingcha thiana na basa tharakliba thawong se apabanati matungda amu hana tawbigano haidi atopa paamana India ki security agency singi maraktagi sin koki da mateng pangsinduna irang asi lusinana bohonari hairibasi sumlabra kokomi India ki security agency singi maraktagi lona thupna Manipur gi irang asi bu maru oina thawaliba sin koki khulai pai bisingna mateng pangsinduna irang asi lusinana bohonari hairibasi sumlabra haina kokomi gi media coordinator gi thawpuriba yungkhaibam Surjit Kumar Khumana press thokpa siolman hangati siolosina ai ngasi kokomi na press thadorakpa siolama gi matungina security agency sin koki khulai paibe singda logistic support tawi haibagi khudam sangdam hengalakli masina koki khulai paibe singna irang asida marang kaina thawak pangthokpa ngambi asoba maram ama oire hari koki khulai paibe singna mateng pangsin basina kangluki thokliba lanasi
state kainaba mache tahananaba panamda proxy war onthonaba political amadi territorial gi wafam da lakri ngarang NSN IM na thokiba press statement amada urkhul gi SP gi jurisdiction gi manungsana leiba CRPF gi camta December thagi pinaba supply thana yawba Shaktiman gari ani thaidok tuna sin ko ki military da leidiba molhang ko ki village ta pi khibada senai heraki thawong asi da security force sing da miyam na thamlam thajaba sing manglak le habada hamama thoklo hari kokomi gi sirol asina makata na hairibadi thawong asi gi matangda kokomi na union home ministry da security agency singi accountability amadi transparency ki matangna wohang kya lakri kari maram gi damak CRPF ki ni haina purak khiba polam sing ko ki militancy sing sena khibano thawong asi kanana karam na thon khibano loina na mataw karam na thawong sing sidagi ngak thokpa ngam ga dori bano security agency sing gi thawong sida independence inquiry ama sathabiyu yamna khudong thiningai oiba security force ki thawong asi thugaidhragadi thoklibi irang sida hena maisa khapsinduna sathiba phibam ama lakpi yai haina kokomi ki sirol sin haidi amaromdana khungak pa phaba phuba yaning di haiduna nongada da hwakat mi pham satakre mamang sahi english singani ga kunga mari gi December taraga mari da Thawal district ki manungsana laiba salungpham school mayada police commando na numaina kapara khungak pa am sikhi amadi khungak pa taruna phajin khibadigi ngasi phaw thadoktuna leidiba thawong asibu yaningdaba phongdoktuna ngasi Imphal East district ki lamlai AC ki manungsana laiba Nongdam community hall da maira pai bilup sing sinduna wakat mifam satakre wakat mifam adu phajin kiba khungak pa sing khudok thadokadabani salungpham gi mihat yaningde maitai hatpa thauna phabagi mahut narcotics sing da thauna utkadabani khungak pa hatpa fuba yaningde Manipur dagi apaspa 1950 lathokadabani madi khungak pa hatpa Manipur police commando sing serak pigadabani haina thaba play card sing sijnaki wakan mi phamadura saruk yakhibi maira paibi lusingbi amana phongdokhibada Manipur da thokliba lan asi haurakpa matamda Manipur gi chief minister berena khungak pasing phaba punba madi makhogi mathakta karigumba ek amata palo yakhi aduga haujingna khungak pa isa sing karigi damakta Manipur lengangna phana ba koitan ta nari bano loinana makhogi mathakta akanba ek panbigi thabak sa thari bano maduna khungak pa phaba punbigi thabak khudakta lepiyu masa oiba khungak pa singi damakta mama oibi singna pambom tingna lepi maram maduna mama oibi singna lam da wakat mi pham duna khungak pa isa sing phab yaroi makhogi punsi kanbiyu makhogi mathakta ek pan bi yaroi haidan wakat mi pham leptana sa tharak panaki amaromdana ECI na Republican Party of India athawa lebu Manipur state party na sakhangli maisor Election Commission of India na Republican Party of India athawa lebu Manipur state party oina sakhangli aduna regional party amagum thabak tawduna Manipur da thokliba crisis asima tokram lusingini haiduna RPI athawa le Manipur state ki ahanba panam oigini haina RPI athawa le national secretary Maheshwar Thanaujam na phongdokre wafam asing asi Kasampata leiba Maheshwar Thanaujam gi yumda RPI Manipur state ki thaupu ba kayana saruk yaduna pangthokiba pawgi mifam amada Maheshwar Thanaujam na phongdokhibani mana makhata na pawmising da phongdokhibada RPI athawali asi Manipur state party ama oina ECI na sakhangle party asi gi oina su thaba lauba yekpa markas goigani masipuna ma si lamdam asi gi miyamna party asu bunung sibiba amadi sogat pibanani Manipur gi mapalam namda leiba miyoina lamdam asi gi maram de hena khangadaba nati maram aduna RPI na Manipur gi mayok leigadaba high command amata gi makhara thabak tawgadaba leiti RPI Manipur state ki maikedi gi oina di regional party amagum lamdam asi da thokliba crisis sing asi gi political UN warosin puranaba angamba thakto hotnagani henasu pawmi sing da phongtokhi atopa paw amadana yaripok amadi akoiba mafam sing da general strike chatakri mamang sai English singani ga kungo humdoi gi me ahumdegi Manipur asida lan thoktuna tha kolom Manipur miyamna awaba mayukna duna leiring isai asida lamdam asigi laholup amana yaripok kaithil gi akoiba mafam singda phamliba dukan singda pubu thang ngamdaba asoba sanpham ama demand torakpa gi mayukta ngasi ayukta gi hauna yaripok shop owners welfare association na matam kaktuna yaripok amadi akaiba mafam singda general strike hokre general strike manung da lambi thingbi khongjang changsing khibegi yaripo kaithel gi akoi bada phama dukan sing punamak thonglo nakhi kaithel kana khidi miyamna lambi ta thuloktuna yaripok lambi paring asigi tuan mafam kya da lambi thingbi akan ma khongjang changsing khi general strike ke mari lainena yaripok shop owners welfare association ki secretary case sur ana phongdorakpada
कांगलुप अनिगी मरक्ता इरांग थोक्लबा मतुंग कुमजा इंग लिसिंग अनिगा कुनगो हुमदोइदगी हौरगा ngasi फावबा सब ऑनर्स एसोसिएशन ऑर्गेनाइजेशन सिंग अंगम मतिंग पांगदुना लाक्ली मखा तानसु पांगखिगनी दुबु पुबु थांग ngamloidaba डिमांड क्या लेप्तना तौरकपदगी तंगाई फदना मतम कक्तना जनरल स्ट्राइक खोंजंग संक्शन बने हाकि लंबी द उवा फैजनबा गाड़ी टायर मई थाबा मसुमियोई क्याना लंबी याइद फमजिन्दुना लंबी थिंगबगी अकनबा अतोप पावमदना पिरकलिबा साफु असी अखोय येलो फुरुप सिंग सबसाना थेंगनमिनसी अमेस्को इनकुमजा लिसिंग अमग समापंग निफुगो मरीदगी हौना ऑल मणिपुर इथनिकल सोशल कल्चरल ऑर्गेनाइजेशन अमेस्को न लेप्तना अखोय खुदिमक अमतनी अमदी लेमिनरिबा फुरुप खुदिमक इकाई खुमनगदबनी हाइबगी वाखलोंद अंगसिसु सौंबुम कबुई खुंजा सौंबुम साइरेम कबुई खुलमदी सौंबुम दुइगा पांगजांग कबुई खुलेन गानगाई की थरम अमेस्को अमदी थौबई पखंग फानगा लोइनना पांगथोक्रे हाइना अमेस्को की पब्लिसिटी सेक्रेटरी दीपु वांखेवना प्रेस थोकपा सिरोल अमन हाइदी सिरोल सिन हाई थौरम मसिद मरु ओइना एल इबोतोम्बी प्रेसिडेंट अमेस्को आईबी लुवांग एडवाइजर अमेस्को अमदी खुनसिगी मरु ओइबा थौबई सिंगी अहल अमदी पखंग पानगी मरु ओइबा मियोय क्या मरुमना मापुंग ओइबा मियोय ओइदुना थौरम मसि मापुंग फाना पांगथोकी हाइदी एल इबोतोम्बी प्रेसिडेंट अमेस्को न फोंदोखिबदा अखोय खुदिमक हौरकफम ओइरिबा इपा इपुगी लाइनिंग मस खंगमिनदुना अखोय मसियलगी मरक्ता खैबुंग तानबगीदमक पिरकलिबा साफुसिंग असि सबसाना थेंगनबगी मतम ओइरे अखोयगी हाना लैजरम सत्नबी नाट खुदिमक इसा इसाना योखतमिनदुना इसागी इफुरुप इजातिगी मथक्ता सथरकलिबा खैबुंग ताहनबगी वखलोन असि पुलप पुना थेंगनमिनबा मथौ तरकलेखि थौरमसिद सरुक याखिबा साइरेम खुनगी पखंग फानगी थौबरल ओइरिबा अमुथोयना फोंदोखिबदा काबुय अमसु मैतेयनी की मरक्ता मैहेउरोलगी हौना तत्ना थानब यादरबा उवारी सिंगबु लैरिबसिगी मथक्ता हौजिक सथरकलिबा प्रॉक्सी वार सिदा अखोय खुदिमंगना मयुकनदुना अखोय अमतने हाइब वाखलोनदु मयेक सिंगना खंगनबगी तंजा दु ओइरे हाइना फोंदोखि थौरम असिदा अमेस्को की एडवाइजर की थौपुरीबा आईबी लुवांगना फोंदोरखिबदा अपिक फुरुप सिंगबु ngaक्वी सेनबीदुना थमनबो होनागदबने असौब फुरुप सिंगना कैदौनुंगदा फुरुप अमगी हाना लैजरम सनबी सिंग मुथनबा होनारोइदबने इसागी नाट चनबी लैरिबा फुरुप सिंगी मरक्ता अमन अमबु इकाई खुमनबना अखोय खुदिमक अमतु ओइबा लेपुंदा हेना सेक्शन मिनरकने हैब वारोन फोंदोखि असिगुंबा गानगाई की थौरम असि मखातानसु तोवान मफम सिंग अमेस्कोन थौदांग लौदुना अखोय अमतने हैब वाखलोन पांथोकनी हाइरेनसु पाउसदा मखाताना पलकली पाउजल पाउसीदना सुमना फोंगली सुगी मॉनिटरिंग कमिटी न तौब थपक ऑपोजिशन लेंगा की अरुण अथुप खांगदोकनबा होनारकलिबा लांगदा थुदनबा होनसी सस्पेंशन ऑफ ऑपरेशन सुगी मॉनिटरिंग कमिटी न तौब थपक ऑपोजिशन लेंगा अमगी अरुण अथुप खांगदोकनबा होनारकलिबा लांगदा थुदनबा होनसी हाइना चीफ मिनिस्टर नोंथंबम बेरेन सिंगाना फोंदोखरे वाफम सिंग असि सगोलबन तेरादा लेबा रामजिंग काइलोंग रंकाबुई खुलदा पांगथोक स्टेट लेवल गानगाई सेलिब्रेशन 2025 की थौरमदा अथोइबा मिथुंगलेन ओइना सरुक यादुन चीफ मिनिस्टर फोंदोखिबने थौरमदुदा पावर मिनिस्टर टीएस बिसोरजन वाटर रिसोर्सेस मिनिस्टर अवांगोंग न्यूमाई पासोई केंद्र की एमएलए सपम कुंजकेश्वर वांखई केंद्र की एमएलए थांगजम अरुण कुमार अमदी हिल एरिया कमिटी की चेयरमैन निगांगलु गंगमैसु सरुक याखि कंगला पाउदगी तोपा पाउ खरना सिक्योरिटी एजेंसी सिंगना लौरिबा थौदांगसी थिगनबा इंडिपेंडेंस इंक्वायरी मथौताई लेबासी सिक्योरिटी एजेंसी सिंगी मरक्तगी कांगबु खरना सिन कुकी खुलाई पाइबसिंगा अरोन मरी लेनबगी ममी तरकलिबसिदा ngaside lamdamasida thoklibi irang asida security agency singna lawriba thawdang asi thiganaba independence inquiry ama mathautai han kokomina phongdorakli kangla pauduna sumna report tawri hiramasiga mari leinana kokomi gi media coordinator yungkhaibam Surya Kumar Kumana Thadurakpa Siolaman Haidi Housing lamdamasida thoklibi irang asida sin kuki khulai paibasinga security agency ki marakta Laiba Kangbu Kharaga Yamna Naknaba Aron Mari Lainari Hibasi no monomagi mayek sinakli Asugumba Aron Mari Esina Manipurgi socio political yoy Pibamda Tangda the Pibam Ama Lehan Magaloina Irang Asitona Bigi Marama Moheli Asugumba Mari Esina Sin Koki Kulai Pivasing Mite Misam the Landabang Amanduna Kanglup Aniesi Hena Sauna Nakpak Tahanaba Moheli Loshilak point at top of separate administration Pitokrabadi ing tapalakani, Madugi ing tapadu miamna, Pam Nagadra, Ibomsa. Lamlai Kendrigi MLA case Ibomsan High separate administration Pitokrabadi, Nongan Badigi ing tapalakani, Madugi ing tapadu miamna,
पामनगद्रा हाइबसि खंथरगा थबक तौहनिंगी ngasi pungnomom gram panchayat ki manungda tuan tuan scheme gi makhara paikhalliba thabak sing yengsinbaga mari leinana wapam simang phongdokhibani MLA na makhatana hai haujik lairiba lenga sina tawriba afaba thabak punama kopsinduna thamlaga phattaba tahanana kana sinduna lairi thokliba lalasi BJP lenga namduna lehenba oration prokpa ngamdaba oina ohonaba opposition party asi marebak nungsibani haiba yaroi haujik lairiba lalasi kokina pamliba separate administration pithokraba हाना लेरंबा मिटोप सिंग लेजरगसनु हाइना मिटोप खंदोकपगी थबक तोकलाबा द्रग पुसलकपा पॉपी थारिबसी खंगसिनदना लेरबदी तंगदु लेताबा पुरकपा ngमगनि ओरिबा फिबमसी यामना लुबा फिबमनि फिबमसी कांग्रेस न सुगोरेशन पुरकपा ngमलoi हुन्नदुना लेबिगी मुहत लेरिबा लेंगासिदा पांगल थौना हाबलगा लालसी माइ पाकनाबा होनरगा अखोइना पामलिबा मणिपुर दु ओहेनना बोहनसी lenga asina makhatana border fencing torokliba tungi mirol gidamok honariba mayamasi thagatpa obiba pame ki amarom de yengsin kongsira du MLA na hai semga sagatpi ki matangda mamangai gi ahal laman singna law lokpa loibaga iram khonglam sengdokpi ki thaba adu tawrambadu ngasi iram khonglam phunjilaga yum sajenbi ki satnabi ama lakpana lambi de ising senmadagi khudong sadaba kya thulakliba sithingna bo honamina saiki Kongsera duda punongbam GP ki ward number 2 sariba cement concrete road ani ward number 3 da lairak ani ward number 4 sector makha lekai de drain ama ward number 5 sector maya lekai de ki drain amadi loksang khong da turel de ki ising singkhalaga labuk de ising pi na ba sem lebe drain yeng singki Kongsera duda somum ZP member yumnam ibohol allies ibungo hungnongbam GP ki chairperson irungbam prem saryaki Sengwa sakali basing yengsilaba matungda lauksangkhong community hall mifam ama phamki thawra madura irungbam premna ungdongbam GP da pekhaliba thabak sing amadi pekhalakadaba thabak sing miyamna khanbaga loinana kanglon sunma thabak tawnabagi panamda yengsin khongset asi sinkhibani hari tentang nasumna miyamna thamjaram ge duga hausikoinadi miyam paus matang asa lusinjarage masum miyam puna noba update ngaminasi